NGARANG NUMIDANG PUNG 9 yankhairom TARAKPA ADUWAIDA Kuki LALHOUBA Phougakchao Ikhai Mamang Leikai AMASUNG Torbung Sabal Leikai NONGMEI round kaya KAPSHINDUNA LANDARAKKHRE Thaudok thofamdagi fangba pau amagi matung ina Kuki LALHOUBA attack adu Phougakchao Ikhai police station ge jurisdiction manung channa leiba Torbung amasung Phougakchao Ikhai da Tainaba mafam singda satharakibane Pawasin hai Kuki LALHOUBA NONGMEI kapsin laktuna satharakhiba attack adu mayoknana ba khulna leba local volunteers singna handuna NONGMEI kap naba khonabada Kumaun regiment amasung PSF ki personnel singna thingki haide adu moinamak mafam maduda mathau tawduna leiba BDF personnel singna handuna NONGMEI kap khe thaudok aduda thoidok pasok apan yawkhibagi pawdi leitri Kuki LALHOUBA satharakliba ka henba thawong adu yaningdaba phongdoktuna masing yamlaba miyamna Phougakchao Ikhai police station da thomjillakhi mafam maduda Phougakchao Ikhai police station gi OC ga ngaihak ningai sangdanaraba matungda OC na NONGMEI round khara blank fare torakpadagi khoishaw naraba miyam aduna OC gi gypsy amasung police station asigi DI gari ama thugaiduna amanga ta thokhankhe Pawasi Fangbadagi Bisnupur District ki Additional ASP Operations Amarjit District Asigi Commando OC Sakti Sen Amadi SDPO Moirang M Norenna Irang adu laksanaba lakpadasu Kumaun regiment ki personnel sing aduna sanghandabadagi ngaihak muknaba thokhe adu moinamak tim maduna mafam aduda sangsinlaba tungda irang adu laksanba ngamkhibane NONGMEI kapsilakpagi thaudok thokriba mafam aduda paumi singna changnaba honabada Kumaun regiment ki team amana Phougakchao Ikhai bazar manakta leiba thong mathakta yot ki barricade khajin bag loinana buff wire na thingjinduna thamkhe paumi sing ki team aduna Kumaun regiment ki personnel sing aduga ngaihak wari sanaraba matung paumi sing adu Phougakchao Ikhai police station yauna khongna changshinkhe mafam aduda leiramba khunja sing nasu Kuki LALHOUBA gi ka henba thawong satharakliba sigi matangda pendaba wafam kaya phongdok narakhe Moji makha Kumaun regiment gi makha da leira braba pura ko gi state force lei taragasu daga sigi oina di moina leiribe area si any complaint over yaba sida ujik NONGMEI kap es mai tawre si tawre noina hanbra akoi si tawre ni hospital line lobra moi tawbra du prajaga nangna ba mari akoi gi uhan ga do area du uhan da bida akoi gi leiri ba ngang sing toina torture tok chile e moino no onjelaga moina torture tok taraga di kunja leijeri ba ngang sing kamaina leiba ngam duino moina mu ot Kumaun regiment mu ot moina leiri ba mafam sibu sing mafam sare braba sigi mafam je sungcha cha de mafam je taseng no hongtok piu loktok piu ai ba se hana de gi auna koina hairaga leijerabani adu taseng ba di si leiri ba mafam je kunja sing leibada sep oide agang sing chatuk ta si chawdang alaitana harassment pi leiraba mafam ni media tawra ba se praja su changbang amdre seng na sigi mafam je taseng na akoi lokthok piu lokthok charage ai ba sine koina di